Saknairaba Oja Chana Lukhoina Laikhidabada Arambai Tingkolna Abawa Fongdokchaba Miymna Chana Lukhoi Haina Khangnaba Saknairaba Manipur Sumal Lilagi Aiba Amadi Paojel Kayagi Communist Oirabata Natana Cultural Activities Amadi Maitegi Maheraldagi Leyaklaba Natwari Liba Asigi Mangjil Thaduna Chatpiramba Oja Oinam Lukhoina Ngasi December Tang Kournganba Ing Kumja Lising Aniga Kournganmari Asida Masagi Anaba Amana Maram Oiraga Laikhidaba Asida Arambai Tingkol Pumnamaki Maikaidagi Thamoi Sokna Nungaitaba Amadi Awawa Fongdokchari Hayeng Progressive Youth Forum na Kauriba General Strike asida JAC ga hiram amata mai leinade. Progressive Youth Forum hairiba luba sina hayeng December tang 13 da kaugodariba General Strike asi against the missing of Lasram Kamal Babu ga hiram amata mai leinade haina JAC ki convener Ratan Lasram na phondorok pacherol amada khanghalakhe. Military da superpower oina honariba leba asigi lani na thengkhang ahumlak ta honaduna Kampokhui district ki Saibolgi mafam singda leiramba KUKI militant singi bunker thugaiduna khudum chesin makha taba pawda haire lamdam segi miyam amadi maira paibi sing amata oina punsinduna miyot minai lengang londagi nanthoknaba honnaminashi Serau Sugunugi MLA Ranjitna Serau Sugunugi inna singda yunfam piba hokre Sana sabi thamna popida KUKI singna maitai da attack toropada season aba bunker sing ngarang state force amadi central force CRPF amadi BSF singna occupy toduna lesinkhre well done security force Manipur da tholiba irang asida thiba khangdana amadi lekhidraba singi mathau mangam pangthoknaba imung manunggi miyoi sing lupa lising kunthra piduna mateng pangnaba haiduna chief minister N Biren singna mayai tangbal loduna ngarang Hamkiba cabinet na warep lokre Thamna popida KUKI terrorism impact TV ki reporter kabida sniper ne attack toropada Rajmeji city da kabigi manakta chacharo wangang bagi matam na tre thabak to oina onthokuna action tawbagi matamni political will power amata Leitre chance longnaraga leire agent ama khakta word tawminaba mathau tai tokhai tawba matam na te party politics tawnaba matam na te punba ngamdabanina mina usitabani makha taba pawda haire aigi ipong Numitna ichil inaw mayam thaujan pibirapagi damang ikokno na khurumjari handak lakadawriba chahi asidagi aikhoi maitai se nungsi chanana ningjel amana amai ominasi Singdarappa singmai thiba pinaba apunba pangkal sagatpa matam oire Aikhoi ki mathakta landayarliba asi mai thiba pinaba wakal sagat pinaba matam oire KUKI militant singna maitegi khul singda attack tarakpada leiramba makhoi ki khutchu khulai thampham bunker sing state force amadi CRPF BSF ki apunba team na lawsit mangamle Sana sabi tuichin gi mathak ki bunker sing security force na laisin khibana maram oiraga manakta laiba KUKI sing gi bunker sing masana Sidokchakhre bunker sidokpana tana atopa lambi leite haina fudokle